ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯊꯦꯡꯅꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯤꯕꯒꯦ? ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯈꯔ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ, ꯃꯁꯤ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯝꯂꯒꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯅ ꯅꯈꯣꯏ ꯈꯟꯕ ꯌꯥꯎꯕꯤꯈꯤꯕ꯭ꯔꯥ? ꯅꯣꯡꯃ ꯐꯥꯎꯕ ꯃꯥꯡꯍꯟꯒꯅꯨ꯫ ꯅꯪꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯒꯤ ꯃꯇꯥꯡꯗ ꯅꯪ ꯍꯦꯟꯅ ꯈꯟꯖꯤꯜꯂꯛꯀꯅꯤ꯫ ꯅꯪꯅ ꯆꯍꯤ 20, 30 ꯅꯠꯇ꯭ꯔꯒ 90 ꯁꯨꯔꯛꯄ ꯃꯇꯝꯗ ꯅꯪ ꯃꯇꯝꯒꯤ ꯃꯇꯥꯡꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗꯦ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ 2ꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯍꯟꯗꯛꯇ ꯈꯜꯂꯛꯏ꯫ ꯃꯗꯨꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯥꯡꯍꯟꯕ ꯍꯥꯏꯕ ꯑꯁꯦ ꯌꯥꯝꯅ ꯑꯄꯪꯕꯒꯤ ꯋꯥꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯅꯣꯡꯃꯗ ꯄꯨꯡ 24 ꯆꯞ ꯃꯥꯟꯅꯅ ꯂꯩ, ꯑꯗꯨꯕꯨ ꯃꯤ ꯈꯔꯅ ꯃꯇꯝ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯃꯍꯩ ꯌꯥꯟꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯒꯤ ꯃꯑꯣꯡꯗ ꯍꯤꯡꯉꯤ, ꯑꯗꯨꯒ ꯃꯤ ꯈꯔ ꯑꯃꯅ ꯃꯇꯝ ꯑꯗꯨꯝ ꯃꯥꯡꯍꯜꯂꯒ ꯂꯩ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯧꯕ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯤ ꯍꯦꯛ ꯍꯧꯕꯨ ꯍꯧꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅꯗꯤ ꯂꯥꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯥꯏꯕ ꯑꯁꯦ ꯀꯌꯥꯗ ꯑꯁꯣꯏꯕ ꯑꯣꯏꯔꯤꯕꯅꯣ? ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯈꯟꯅ ꯃꯄꯨꯡ ꯐꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯗꯣ ꯀꯔꯝꯅ ꯍꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯈꯔ ꯍꯥꯏꯖꯒꯦ, ꯑꯗꯨꯒ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯐꯕ ꯑꯃ ꯑꯣꯏꯍꯟꯒꯅꯤ, ꯑꯗꯨꯒ ꯃꯁꯤꯅ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯐꯕ ꯑꯣꯏꯍꯟꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯑꯌꯨꯛꯁꯤꯡ ꯑꯗꯣ ꯀꯔꯝ ꯇꯧꯕꯒꯦ? ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯍꯧꯒꯠꯇꯨꯅ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯦꯟꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯌꯨꯛꯇ ꯑꯂꯥꯔꯝ ꯈꯣꯡꯂꯛꯄꯗ ꯑꯂꯥꯔꯝ ꯑꯗꯣ ꯃꯨꯊꯠꯇꯨꯅ ꯑꯗꯨꯝ ꯇꯨꯝꯁꯤꯟꯕ꯭ꯔꯥ? ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯪꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯊꯦꯡꯃꯟꯈꯤꯗꯨꯅ ꯃꯇꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯪꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯥꯊꯨ ꯇꯧꯗꯨꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯑꯃꯨꯛ ꯁꯥꯟꯅꯕꯤꯗꯨꯅ ꯅꯪꯒꯤ ꯀꯥꯔꯒꯤ ꯁꯣ ꯑꯗꯣ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯗ ꯑꯃꯨꯛ ꯂꯥꯎꯍꯠꯄꯤꯔꯅꯤ, ꯑꯗꯨꯗꯒꯤꯗꯤ ꯅꯪꯅ ꯀꯥꯔ ꯊꯧꯗꯣꯔꯛꯄꯗ ꯅꯪꯒꯤ ꯐꯣꯟ ꯑꯃꯨꯛ ꯀꯥꯎꯔꯝꯂꯅꯤ, ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯅꯪꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯍꯜꯂꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯪꯅ ꯍꯥꯊꯨ ꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯃꯗꯨ ꯂꯧꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯗꯨ ꯑꯃꯨꯛ ꯊꯤꯕ ꯈꯪꯂꯔꯣꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯒꯅꯤ, ꯑꯗꯨꯅ ꯊꯕꯛ ꯃꯐꯝꯗ ꯊꯦꯡꯅ ꯌꯧꯕꯗꯒꯤ ꯅꯪ ꯀꯔꯤ ꯍꯥꯏꯖꯤꯟꯁꯤꯒꯦ ꯈꯜꯂꯛꯑꯅꯤ꯫ ꯑꯁꯨꯝꯅ ꯅꯪ ꯋꯥꯈꯜ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯅꯤ꯫ ꯅꯪ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯧꯃꯤꯟꯅꯔꯝꯂꯒꯗꯤ ꯐꯒꯗꯕꯅꯤ, ꯃꯗꯣ ꯅꯪ ꯇꯧꯍꯧꯗ꯭ꯔꯦ, ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯃ ꯅꯪ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯦꯜꯂꯒꯅꯤ꯫ ꯃꯁꯦ ꯀꯅꯥ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯕꯒꯦ? ꯍꯤꯔꯝ ꯑꯇꯩꯗꯒꯤ ꯍꯦꯟꯅ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯕꯨ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯗꯅꯅꯕ ꯑꯗꯨꯝ ꯍꯦꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯁꯤꯅ ꯅꯪꯒꯤꯗꯃꯛ ꯑꯇꯩꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯤꯔꯝ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯀꯣꯟꯐꯔꯦꯟꯁ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤꯁꯨ ꯍꯦꯟꯅ ꯅꯪ ꯅꯁꯥꯒ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯕ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ CD ꯇꯥꯕꯅ ꯍꯞꯇꯥ ꯑꯃꯗ ꯆꯔꯆꯇ ꯑꯃꯨꯛ 2ꯔꯛ ꯆꯠꯄꯅ, ꯅꯠꯇ꯭ꯔꯒ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯣꯟꯐꯔꯦꯟꯁ ꯑꯃꯨꯛ 2ꯔꯛ ꯆꯠꯄꯅ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯣ ꯂꯥꯜꯂꯤ꯫ ꯍꯣꯏ, ꯃꯁꯤꯗꯒꯤ ꯅꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯈꯔ ꯐꯪꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯑꯁꯦ ꯃꯗꯨ ꯅꯣꯠ ꯇꯧꯗꯨꯅ CD ꯂꯩꯍꯧꯗꯨꯅ ꯌꯨꯝꯗ ꯐꯖꯅ ꯅꯩꯅꯕꯤꯗꯨꯅ ꯃꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯗꯤ ꯅꯪ ꯑꯁꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯇꯥꯕ ꯑꯁꯤꯈꯛꯇ ꯅꯠꯇꯅ ꯅꯁꯥꯅꯁꯨ ꯅꯩꯅꯖꯒꯗꯕꯅꯤ꯫ ꯅꯪ ꯃꯥꯏ ꯄꯥꯛꯅꯤꯡꯂꯒꯗꯤ ꯅꯁꯥꯅ ꯄꯥꯖꯒꯗꯕꯅꯤ ꯑꯃꯁꯨꯡ ꯅꯩꯅꯖꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯖꯣꯏꯁ, ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯇꯥꯕ ꯑꯁꯦ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯔꯁꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯅꯦ? ꯍꯣꯏ, ꯏꯁ꯭ꯋꯔ ꯅꯠꯇꯦ, ꯑꯩꯗꯤ ꯇꯝꯕꯤꯕ ꯑꯣꯖꯥ ꯑꯃꯈꯛꯅꯤ꯫ ꯍꯣꯏ, ꯑꯩ ꯐꯖꯅ ꯇꯝꯕꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯊꯥꯖꯩ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯁꯤꯁꯨ ꯑꯩꯅ
ꯇꯁꯦꯡꯅ ꯏꯁ꯭ꯋꯔꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯗꯨꯅ ꯀꯣꯟꯐꯔꯦꯟꯁ ꯀꯌꯥꯗ ꯆꯠꯇꯨꯅ CD, TV ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨꯡ ꯔꯦꯗꯤꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯇꯥꯖꯕꯗꯒꯤ ꯐꯪꯖꯔꯛꯄ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯇꯧꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨꯗꯤ ꯂꯥꯛꯂꯝꯗꯦ꯫ ꯑꯩꯅ ꯇꯁꯦꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯦꯟꯕ ꯍꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯣ ꯂꯩꯔꯝꯗꯦ꯫ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯥꯜꯂꯤꯗ꯫ ꯈꯔꯁꯤ ꯅꯈꯣꯏ ꯑꯌꯥꯝꯕꯅ ꯃꯁꯤ ꯀꯌꯥ ꯇꯧꯅꯗꯦ, ꯑꯗꯨꯒ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯉꯁꯤ ꯑꯌꯨꯛ ꯑꯁꯦ ꯀꯔꯤ ꯀꯔꯤ ꯂꯥꯛꯄꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯜꯍꯜꯂꯤꯕ ꯑꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯅꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯅꯗꯕ ꯍꯥꯏꯕ ꯑꯁꯦ ꯇꯧꯍꯩꯗꯦ꯫ ꯑꯇꯩꯗꯒꯤꯁꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛꯅꯤ꯫ ꯃꯁꯤ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯅꯪꯉꯣꯟꯗ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯊꯥꯒꯠ ꯏꯁꯩ ꯲꯷ꯀꯤ ꯃꯔꯤ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯁꯤꯅ ꯍꯥꯏꯔꯤ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯃꯈꯛꯇꯤ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯗꯨꯅꯤ, ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯍꯥꯛꯀꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯖꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯗꯔꯀꯥꯔ ꯂꯩꯕꯗꯒꯤ ꯍꯦꯟꯅ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯗꯔꯀꯥꯔ ꯂꯩ꯫ ꯏꯁ꯭ꯋꯔꯗ ꯅꯪꯒꯤ ꯃꯇꯝ ꯄꯤꯕ ꯍꯥꯏꯕ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯅꯪꯒꯤ ꯃꯇꯝ ꯑꯗꯣ ꯏꯁ꯭ꯋꯔꯗ ꯄꯤꯔꯒ ꯑꯩꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯍꯧꯒꯗꯕꯅꯤ꯫ ꯑꯌꯨꯛꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯅꯪꯗꯤ ꯍꯥꯏꯕ ꯌꯥꯏ, ꯑꯩꯗꯤ ꯑꯌꯨꯛꯇ ꯍꯩꯅꯒꯟꯕ ꯃꯤꯁꯛ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯅꯪ ꯀꯔꯤꯒꯤ ꯑꯌꯨꯛꯇ ꯍꯩꯅꯒꯟꯗꯕ ꯃꯤꯁꯛ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯅꯪ ꯅꯨꯃꯤꯗꯥꯡ ꯉꯟꯅ ꯇꯨꯝꯗꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗ ꯍꯧꯒꯠꯂꯒꯁꯨ ꯄꯨꯡ 2 ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯌꯨꯛꯅꯤ꯫ ꯅꯈꯣꯏ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄ ꯉꯝꯅꯅꯕ ꯅꯨꯃꯤꯗꯥꯡ ꯉꯟꯅ ꯇꯨꯝꯍꯟꯅꯤꯡꯉꯤ꯫ ꯑꯩꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯆꯠꯇ꯭ꯔꯕꯗꯤ, ꯑꯩ ꯌꯨꯝꯗ ꯂꯩꯔꯕꯗꯤ ꯄꯨꯡ 4ꯗ ꯐꯃꯨꯡꯗ ꯆꯪꯉꯤ, ꯑꯗꯨꯒ ꯄꯨꯡ 5:30ꯗ ꯑꯗꯨꯝ ꯍꯧꯒꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯣ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯍꯧꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯃꯔꯝꯗꯤ ꯑꯩꯅ ꯑꯌꯨꯛꯇ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯍꯧꯗ꯭ꯔꯒꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯇꯧꯕ ꯉꯝꯗꯅ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯐꯣꯡꯗꯣꯛꯄ ꯑꯁꯦ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯁꯤ ꯑꯩ 100% ꯊꯥꯖꯩ꯫ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯏ꯫ ꯑꯩꯁꯨ ꯃꯌꯥꯝꯗꯒꯤ ꯀꯌꯥ ꯈꯦꯠꯅꯕ ꯅꯠꯇꯦ꯫ ꯑꯩꯅꯁꯨ ꯂꯩꯊꯣꯛꯅꯕ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯀꯣꯟꯕꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯑꯩꯒ ꯃꯇꯝ ꯂꯣꯏꯅꯗ꯭ꯔꯒꯗꯤ ꯅꯪ ꯍꯤꯡꯕ ꯐꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤ, ꯃꯍꯥꯛꯀꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯈꯨꯠ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯊꯤꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯌꯥꯝꯅ ꯅꯩꯅꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯨꯛꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯦ꯫ ꯅꯨꯃꯤꯠ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯅꯨꯃꯤꯠ ꯍꯔꯥꯎꯒꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 2 ꯑꯗꯨꯅꯤ꯫ ꯑꯩ ꯏꯇꯣꯝꯇ ꯇꯨꯃꯤꯟꯅ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯣ ꯑꯩ ꯂꯩꯅꯤꯡꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯌꯥꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯑꯩꯒꯤ ꯍꯨꯏ ꯑꯗꯨꯅꯤ꯫ ꯃꯍꯥꯛ ꯄꯥꯎꯟ 8 ꯂꯨꯝꯕ ꯍꯨꯏ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯦꯚꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ, ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯏꯐꯝꯗ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯣ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯅꯤꯡꯂꯒꯗꯤ ꯃꯁꯤ ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁꯦꯜ ꯊꯨꯝ ꯁꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯏꯁ꯭ꯋꯔꯕꯨ ꯑꯩꯅ ꯊꯤꯖꯩ, ꯑꯗꯨꯕꯨ ꯁꯦꯜꯒꯤꯗꯃꯛꯇꯗꯤ ꯑꯩ ꯃꯍꯥꯛꯄꯨ ꯊꯤꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯍꯧꯒꯗꯕꯅꯤ꯫ ꯄꯨꯡ 24 ꯑꯁꯦ ꯏꯁ꯭ꯋꯔꯅ ꯌꯥꯝꯅ ꯐꯖꯅ ꯁꯤꯟꯗꯣꯛꯄꯤ꯫ ꯄꯨꯡ 13ꯇꯤ ꯇꯨꯝꯗꯅ ꯂꯩ, ꯑꯗꯨꯒ ꯄꯨꯡ 9 ꯑꯃꯅ ꯇꯨꯝꯅꯅꯕ ꯊꯝꯕꯤꯔꯦ꯫ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯗꯤ ꯅꯪ ꯆꯣꯛꯊꯩ, ꯅꯪ ꯄꯣꯊꯥꯔꯒꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏ ꯋꯥꯈꯜ ꯄꯣꯊꯥꯕ ꯃꯊꯧ ꯇꯥꯏ꯫ ꯑꯌꯨꯛꯇ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯉꯔꯥꯡ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ
ꯅꯧꯍꯧꯅꯅ ꯂꯧꯖꯒꯗꯕꯅꯤ꯫ ꯇꯦꯡꯊꯥꯔꯣꯜ 3ꯒꯤ 17-18 ꯃꯁꯤꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯏꯌꯨꯝ ꯂꯩꯇꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯜꯂꯨꯔꯒ ꯑꯈꯥꯕ ꯍꯨꯒꯤ ꯃꯇꯧꯒꯨꯝ ꯂꯩ꯫ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯇꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯏꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯋꯥ ꯑꯃꯇꯪ ꯅꯤꯡꯁꯤꯡꯂꯨꯔꯒꯗꯤ ꯌꯦꯅꯤꯡ ꯍꯨꯟꯗꯕꯗꯤ ꯅꯠꯇꯦ, ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯕ ꯅꯥꯏꯗꯦ ꯑꯃꯗꯤ ꯏꯕꯨꯡꯉꯣꯒꯤ ꯊꯧꯖꯥꯜ ꯑꯗꯣ ꯇꯠꯄ ꯂꯩꯇꯦ꯫ ꯑꯌꯨꯛꯀꯨꯝꯕ ꯑꯅꯧꯕ ꯅꯨꯃꯤꯠ ꯊꯣꯔꯛꯄ ꯁꯣꯏꯗꯕꯒꯨꯝꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯄꯤꯅꯕꯤ, ꯃꯔꯝꯗꯤ ꯉꯔꯥꯡꯒꯤ ꯑꯗꯣ ꯉꯔꯥꯡ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯕꯤꯌꯨ꯫ ꯅꯁꯥ ꯅꯊꯟꯇ ꯁꯥꯎꯔꯒ ꯂꯩꯒꯅꯨ꯫ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯁꯨ ꯃꯗꯨ ꯅꯪꯅ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯕꯤꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯏꯁ꯭ꯋꯔ ꯀꯔꯤꯁꯨ ꯉꯛꯇꯦ꯫ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯧ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯖꯗꯨꯅ ꯆꯠꯆꯧ꯫ ꯅꯪ ꯅꯔꯥꯜ ꯑꯃ ꯂꯩ ꯍꯥꯏꯅ ꯈꯜꯂꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯁꯦ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯇꯧꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯅꯪꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯆꯨꯝꯅ ꯀꯔꯝꯅ ꯍꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯇ ꯋꯥꯔꯦꯞ ꯈꯔ ꯂꯧꯕꯤꯌꯨ꯫ ꯅꯪꯅ ꯑꯌꯨꯛꯇ ꯂꯧꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃ ꯑꯗꯨꯒꯤ ꯊꯋꯥꯏꯒꯤ ꯐꯤꯖꯣꯜ ꯅꯪ ꯁꯦꯠꯆꯔꯕꯅꯤ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯖꯣꯜ ꯈꯛꯇ ꯅꯠꯇꯅ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯐꯤꯖꯣꯜꯁꯨ ꯂꯩ꯫ ꯃꯤ ꯀꯌꯥ ꯑꯃ ꯊꯋꯥꯏꯗ ꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯂꯩꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯐꯣꯡꯗꯣꯛꯄꯤꯕ 13ꯒꯤ 15ꯗ ꯌꯦꯡꯉꯨ, ꯍꯨꯔꯥꯟꯕꯒꯨꯝꯅ ꯑꯩꯅ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯐꯤ ꯁꯦꯠꯇꯅ ꯆꯠꯇꯨꯅ ꯃꯤꯅ ꯃꯍꯥꯛꯀꯤ ꯏꯀꯥꯏꯐꯝ ꯎꯗꯅꯅꯕ ꯃꯤꯠꯁꯦꯜ ꯈꯪꯖꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯟꯅꯖꯕ ꯃꯍꯥꯛ ꯑꯗꯣ ꯌꯥꯏꯐꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯪꯅ ꯔꯥꯏꯐꯜ ꯑꯃ ꯄꯥꯏꯔꯒ ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤ ꯑꯗꯣ ꯉꯥꯛꯎ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯐꯤ ꯊꯣꯡꯗꯗꯨꯅ ꯏꯀꯥꯏꯕ ꯅꯪꯗꯅꯕ ꯅꯪꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯉꯥꯛꯁꯦꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯊꯋꯥꯏꯗ ꯐꯤ ꯊꯣꯡꯗꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞꯁꯤꯡ ꯂꯧꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯏꯁ꯭ꯋꯔꯅ ꯁꯦꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯃꯁꯨꯡ ꯍꯔꯥꯎꯖꯒꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯩ ꯍꯦꯛ ꯍꯥꯏ, ꯃꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯃꯁꯤ ꯑꯩꯉꯣꯟꯗ ꯄꯣꯠꯂꯨꯝꯁꯨ ꯑꯣꯏꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯝꯅ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯊꯛꯇ ꯄꯥꯟꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯖꯔꯦ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯗꯨ ꯇꯧꯔꯛꯀꯅꯤ꯫ ꯑꯍꯥꯡꯕ ꯃꯐꯝ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯑꯁꯨꯝ ꯊꯝꯂꯒꯗꯤ ꯃꯗꯨ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯃꯦꯟꯁꯤꯟꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯑꯣꯏꯅ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕ ꯍꯧꯒꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯏꯁ꯭ꯋꯔꯅ ꯁꯦꯝꯕꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩ ꯍꯔꯥꯎꯖꯒꯅꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯍꯧꯖꯧ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯕꯤꯗꯨꯅ ꯋꯥꯔꯦꯞ ꯂꯧꯕ ꯍꯧꯕꯤꯌꯨ꯫ ꯅꯪꯅ ꯂꯧꯕ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯅꯪꯕꯨ ꯊꯋꯥꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯤꯕꯅꯤ꯫ ꯑꯦꯐꯤꯁꯥ 6ꯇ ꯕꯥꯏꯕꯜꯅ ꯏꯁ꯭ꯋꯔꯒꯤ ꯂꯥꯟꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯨ ꯍꯥꯏꯔꯤ꯫ ꯏꯁ꯭ꯋꯔꯒꯤ ꯂꯥꯟꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯁꯦꯠꯆꯤꯜꯂꯨ꯫ ꯙꯔꯃ ꯆꯦꯟꯕꯒꯤ ꯊꯕꯥꯛꯈꯪ ꯁꯦꯠꯆꯤꯜꯂꯨ꯫ ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯕꯗ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜ ꯐꯪꯖꯗꯨꯅ ꯋꯥꯔꯦꯞ ꯂꯧꯕ ꯃꯇꯝꯗ ꯙꯔꯃꯒꯤ ꯊꯕꯥꯛꯈꯪ ꯁꯦꯠꯆꯤꯜꯂꯕꯅꯤ꯫ ꯑꯩ ꯀꯅꯥꯅꯣ ꯈꯪꯖꯩ꯫ ꯈ꯭ꯔꯤꯁꯇꯗ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯙꯔꯃ ꯆꯦꯟꯕꯅꯤ꯫ ꯉꯁꯤ ꯑꯩ ꯄ꯭ꯔꯚꯨꯗ ꯏꯆꯪ ꯊꯧꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯪꯅ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯗꯨꯗꯒꯤ ꯅꯪ ꯅꯁꯥꯁꯨ ꯈꯨꯝꯖꯤꯟꯖꯅꯕ ꯊꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯠꯆꯤꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯏꯪꯊꯕꯒꯤ ꯈꯣꯡꯎꯞ ꯑꯁꯦ ꯅꯪꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯇꯣꯡꯁꯤꯜꯂꯤꯕꯅꯤ꯫ ꯉꯁꯤ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯃ ꯑꯣꯏꯔꯁꯨ ꯃꯗꯨ ꯑꯩ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯁꯤꯅꯤ꯫ ꯑꯩ ꯏꯪꯊꯅ ꯂꯩꯒꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯗ꯭ꯔꯒꯁꯨ ꯑꯩ
ꯏꯪꯊꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯅ ꯑꯌꯨꯛꯇ ꯀꯣꯐꯤ ꯑꯃ ꯊꯛꯇꯨꯅ ꯈꯜꯂꯝꯃꯤ, ꯗꯦꯚꯅ ꯒꯣꯜꯐ ꯁꯥꯟꯅꯕ ꯍꯦꯛ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯒꯅꯤ, ꯃꯍꯥꯛꯅ ꯃꯗꯣ ꯇꯧꯗ꯭ꯔꯒꯗꯤ, ꯑꯗꯥ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯅꯨꯃꯤꯠ ꯑꯃ ꯏꯁꯥꯅ ꯑꯗꯨꯝ ꯊꯧꯔꯥꯡ ꯇꯧꯖꯔꯦ꯫ ꯅꯪꯒꯤ ꯋꯥꯈꯜꯅ ꯆꯠꯄ ꯃꯐꯝ ꯑꯗꯨꯗ ꯅꯪꯁꯨ ꯑꯗꯨꯝ ꯆꯠꯀꯅꯤ꯫ ꯑꯗꯨꯅ ꯑꯐꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯖꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯋꯥꯏꯗ ꯐꯤꯖꯣꯜ ꯁꯦꯠꯆꯤꯟꯖꯅꯕ ꯑꯩ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯍꯣꯠꯅꯖꯩ꯫ ꯂꯥꯏ ꯐꯠꯇꯕꯁꯨ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯑꯗꯣ ꯑꯗꯨꯝ ꯇꯧꯒꯅꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯇꯧꯒꯗꯕꯗꯣ ꯑꯗꯨꯝ ꯇꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯗꯕ ꯑꯗꯣ ꯃꯁꯤꯅꯤ: ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯄ꯭ꯔꯚꯨꯅ ꯁꯦꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯗ ꯑꯩ ꯍꯔꯥꯎꯖꯒꯅꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯦ 5-6ꯂꯛ ꯍꯥꯏꯕ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯔꯥꯎꯕ ꯐꯥꯎꯔꯛꯅꯕ ꯃꯇꯝ ꯈꯔ ꯆꯪꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯗꯦꯕꯇꯤ ꯑꯗꯨꯝ ꯍꯔꯥꯎꯔꯒ ꯍꯧꯒꯠꯂꯛꯀꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯒꯨꯗ ꯃꯣꯔꯅꯤꯡ, ꯀꯝꯗꯧꯔꯤꯒꯦ ꯑꯩꯉꯣꯟꯗ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯃꯍꯥꯛꯇꯤ ꯏꯁꯩ ꯌꯥꯝꯅ ꯄꯥꯝꯖꯩ, ꯑꯗꯨꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯅꯤꯡꯉꯤ꯫ ꯊꯋꯥꯏꯗ ꯐꯤꯖꯣꯜ ꯀꯔꯝꯅ ꯁꯦꯠꯇꯨꯅ ꯌꯨꯝꯗꯒꯤ ꯀꯔꯝꯅ ꯊꯣꯛꯀꯗꯒꯦ? ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯑꯗꯨꯅ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕ꯭ꯔꯥ? ꯅꯃꯥꯏ ꯅꯃꯤꯠꯇꯤ ꯀꯦꯔꯒ, ꯅꯁꯝ ꯅꯅꯥꯗꯤ ꯁꯦꯝꯂꯒ, ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯣ ꯐꯤ ꯊꯣꯡꯗꯕꯒꯨꯝꯅ ꯊꯝꯂꯒꯗꯤ ꯅꯪ ꯊꯋꯥꯏꯗ ꯑꯄꯪꯕ ꯑꯃ ꯑꯣꯏꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯇꯧꯅꯤꯡꯕ ꯑꯗꯣ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯒꯅꯤ꯫ ꯑꯦꯐꯤꯁ 4ꯗ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ, ꯑꯔꯤꯕ ꯃꯤ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯑꯅꯧꯕ ꯃꯤ ꯑꯗꯨ ꯁꯦꯠꯆꯤꯜꯂꯨ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥꯁꯇ꯭ꯔ ꯑꯃꯒꯤ ꯋꯥꯍꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯦꯠꯆꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯀꯣꯂꯣꯁꯤꯌꯥ 3ꯅ ꯍꯥꯏꯔꯤ, ꯅꯁꯥꯕꯨ ꯊꯧꯖꯥꯜ ꯁꯦꯠꯆꯤꯜꯂꯨ ꯑꯗꯨꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯁꯤꯕ ꯁꯦꯠꯆꯤꯜꯂꯨ꯫ ꯍꯥꯏꯔꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯦ ꯀꯔꯝꯅ ꯁꯦꯠꯀꯗꯒꯦ? ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯁꯦꯠꯀꯗꯒꯦ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯁꯦ ꯂꯧꯔꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗꯣꯛꯀꯗꯕꯅꯤ꯫ ꯊꯥꯖꯕꯗꯤ ꯋꯥ ꯉꯥꯡꯏ, ꯊꯥꯖꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯇꯦ, ꯊꯃꯣꯏꯗ ꯂꯩꯕ ꯑꯗꯣ ꯆꯤꯟꯅ ꯉꯥꯡꯊꯣꯛꯏ꯫ ꯏꯆꯝ ꯆꯝꯅ ꯇꯟꯗꯦ ꯃꯥꯟꯗꯦ, ꯉꯁꯤ ꯑꯩ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯗꯨ ꯏꯆꯪ ꯊꯧꯅ ꯉꯁꯤ ꯑꯁꯦ ꯄ꯭ꯔꯚꯨꯅ ꯁꯦꯝꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯑꯩ ꯃꯁꯤꯗ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯃꯁꯨꯡ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯍꯥꯏꯕꯤꯌꯨ, ꯈ꯭ꯔꯤꯁꯇꯗ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯉꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ꯫ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯥꯁꯥ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯑꯩ ꯍꯤꯡꯖꯩ꯫ ꯃꯁꯤ ꯅꯪ ꯇꯧꯒꯦ ꯌꯥꯏ, ꯇꯧꯔꯣꯏ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯦ ꯅꯪꯅ ꯇꯧꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯍꯣꯡꯖꯒꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤ꯫ ꯑꯩꯕꯨ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯇꯝꯒꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯦ ꯈꯟꯒꯦ ꯌꯥꯎꯅ ꯑꯩꯈꯣꯏ ꯈꯟꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯂꯥꯛꯄ ꯋꯥꯈꯜ ꯑꯃ ꯍꯦꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯐꯕ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯈꯟꯒꯦ ꯌꯥꯎꯅ ꯈꯟꯒꯗꯕꯅꯤ꯫ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯏꯁ꯭ꯋꯔꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯆꯥꯟꯅꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞꯆꯒꯗꯕꯅꯤ꯫ ꯅꯪ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕ ꯑꯗꯣ ꯉꯥꯏꯔꯒ ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯪ ꯑꯁꯨꯝꯅ ꯇꯧꯔꯒꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯐꯥꯎꯕ ꯅꯨꯡꯉꯥꯏꯒꯅꯤ, ꯅꯪꯉꯣꯟꯗ ꯄꯥꯡꯒꯜ ꯂꯥꯛꯀꯅꯤ꯫ ꯌꯥꯅꯗꯕ ꯑꯅꯤ ꯑꯗꯣ ꯀꯔꯝꯅ ꯆꯠꯃꯤꯟꯅꯒꯅꯤ? ꯏꯁ꯭ꯋꯔꯒ ꯌꯥꯟꯅꯕ ꯍꯧꯕꯤꯌꯨ, ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯒ
ꯌꯥꯅꯒꯅꯨ꯫ ꯃꯁꯤ ꯑꯔꯨꯕ ꯋꯥꯐꯝ ꯅꯠꯇꯦ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯤ ꯇꯧꯕ ꯉꯝꯒꯅꯤ꯫ ꯆꯍꯤ 10ꯗ ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯅꯁꯨ ꯉꯝꯒꯅꯤ꯫ ꯑꯃꯦꯟ꯫ ꯃꯁꯤ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯅ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯂꯥꯟꯒꯤ ꯇꯨꯄꯤ ꯑꯗꯣ ꯎꯞꯁꯤꯜꯂꯨ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃꯒꯨꯝꯅ ꯈꯜꯂꯨ, ꯂꯥꯏ ꯐꯠꯇꯕꯒꯨꯝꯅ ꯈꯟꯒꯅꯨ꯫ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯏꯪꯊꯕ ꯁꯦꯠꯆꯤꯜꯂꯨ꯫ ꯊꯥꯖꯕꯒꯤ ꯆꯨꯡꯒꯣꯏ ꯊꯥꯡꯒꯠꯂꯨ꯫ ꯊꯥꯖꯕ ꯑꯃꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯄꯤꯌꯨ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯍꯧꯕꯤꯌꯨ꯫ ꯊꯥꯒꯠꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅ ꯊꯥꯒꯠꯄꯅ ꯊꯟꯅ ꯂꯩꯕ ꯍꯥꯏꯕ ꯑꯁꯦ ꯂꯥꯏ ꯐꯠꯇꯕꯅ ꯄꯥꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯊꯥꯒꯠ ꯏꯁꯩ 53 ꯊꯥꯒꯠꯆꯔꯗꯨꯅ ꯅꯄꯨꯔꯣꯏꯕꯗ ꯀꯠꯆꯔꯤꯕ ꯊꯧꯅꯤ ꯑꯣꯏꯍꯜꯂꯨ꯫ ꯅꯍꯥꯛꯅ ꯀꯠꯆꯔꯒꯅꯤ ꯍꯥꯏꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯄꯥꯡꯒꯜꯂꯕ ꯏꯕꯨꯡꯉꯣꯗ ꯀꯠꯂꯨ꯫ ꯊꯥꯒꯠ ꯏꯁꯩ 103 ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜ ꯑꯗꯣ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯆꯪꯖꯧ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯥꯡꯒꯣꯜ ꯑꯗꯣ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯆꯪꯉꯨ꯫ ꯊꯥꯒꯠꯄꯅ ꯊꯜꯂꯨ, ꯑꯗꯨꯒ ꯆꯤꯟꯅꯁꯨ ꯍꯥꯏꯗꯣꯛꯎ꯫ ꯅꯆꯤꯟ ꯍꯥꯡꯗꯣꯛꯇꯨꯅ ꯊꯥꯒꯠ ꯋꯥꯍꯩꯁꯤꯡ ꯐꯣꯡꯗꯣꯛꯎ꯫ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯅꯪꯒꯤ ꯅꯆꯤꯜ ꯍꯥꯡꯗꯣꯛꯇꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯎ꯫ ꯃꯤꯁꯤꯡꯒꯤ ꯑꯔꯥꯟꯕ ꯑꯗꯨꯇ ꯍꯥꯏꯔꯒ ꯇꯣꯛꯀꯅꯨ꯫ ꯉꯁꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯁꯤꯡ ꯑꯁꯦ ꯑꯇꯣꯞꯄꯒꯤ ꯃꯔꯥꯜ ꯊꯤꯗꯣꯛꯄ ꯌꯥꯝꯅ ꯍꯩꯅꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯒꯤ ꯑꯐꯕꯁꯤꯡ ꯑꯗꯨꯗ ꯋꯥꯈꯜ ꯍꯦꯟꯅ ꯇꯧꯔꯒꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯗꯦꯚꯀꯤ ꯑꯐꯕ ꯃꯆꯠ 12 ꯈꯟꯗꯣꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯤ ꯌꯥꯝꯅ ꯂꯩꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯐꯕꯁꯤꯡ ꯑꯗꯨꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯍꯦꯜꯂꯤ꯫ ꯌꯦꯡꯕꯤꯌꯨ, ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯀꯌꯥ ꯑꯃ ꯂꯦꯟꯈꯤ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯐꯃꯨꯡꯗꯒꯤ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ, ꯑꯩ ꯅꯥꯔꯦ, ꯋꯥꯔꯦ, ꯗꯦꯚꯅ ꯃꯗꯨ ꯇꯧꯏ, ꯑꯗꯥ ꯇꯧꯏ, ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯅꯣꯡꯃꯇ ꯂꯩ ꯑꯃ ꯐꯥꯎꯕ ꯂꯩꯕꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯑꯩ ꯇꯧꯗ꯭ꯔꯦ꯫ ꯗꯦꯚ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ꯫ ꯑꯩꯅ ꯑꯄꯥꯝꯕ ꯑꯗꯣ ꯃꯍꯥꯛꯅ ꯑꯗꯨꯝ ꯌꯥꯕꯤ꯫ ꯗꯦꯚꯇꯤ ꯃꯤꯄꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯉꯥꯏꯍꯥꯛꯇ ꯂꯩꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯆꯍꯤ 94 ꯁꯨꯔꯕ ꯀꯥꯟ ꯑꯁꯤꯗꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯛꯂꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯩꯕꯅ ꯐꯩ, ꯃꯔꯝꯗꯤ ꯅꯪꯅ ꯍꯣꯡꯗꯣꯛꯂꯕꯁꯨ ꯑꯅꯧꯕ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯅꯧꯅ ꯁꯦꯝꯒꯠꯄ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯒꯤ ꯃꯇꯝꯗ ꯅꯪ ꯊꯥꯒꯠꯄ ꯊꯟꯕꯒꯦ? ꯑꯄꯤꯛꯄ ꯍꯤꯔꯝꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯅꯪ ꯏꯁ꯭ꯋꯔꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯄ꯭ꯔꯥ? ꯑꯩꯈꯣꯏꯅ ꯊꯥꯒꯠꯐꯝ ꯊꯣꯛꯄ ꯍꯤꯔꯝ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯅꯪꯅ ꯍꯦꯟꯅ ꯊꯥꯒꯠꯂꯤꯕ ꯃꯈꯩ ꯅꯪ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯦꯟꯒꯅꯤ, ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯅ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯟꯒꯅꯤ꯫ ꯊꯥꯒꯠꯄꯅ ꯊꯜꯂꯨ, ꯑꯗꯨꯒ ꯃꯗꯨ ꯆꯤꯟꯅ ꯍꯥꯏꯗꯣꯛꯎ꯫ ꯃꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯒꯗꯕꯅꯤ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯟꯖꯒꯗꯕꯅꯤ꯫ ꯊꯥꯒꯠ ꯏꯁꯩ 25 ꯃꯁꯤꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯃꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯉꯣꯟꯗ ꯄ꯭ꯔꯚꯨ ꯄꯨꯔꯛꯆꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯑꯩ ꯄꯥꯝꯖꯩ꯫ ꯃꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯉꯣꯟꯗ ꯄ꯭ꯔꯚꯨ ꯄꯨꯔꯛꯆꯔꯤ꯫ ꯃꯁꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯌꯥꯝꯅ ꯐꯩ꯫ ꯃꯐꯝ ꯑꯃꯗ ꯐꯖꯅ ꯐꯝꯗꯨꯅ ꯅꯠꯇ꯭ꯔꯒ ꯈꯟꯗꯨꯅ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯕꯤꯌꯨ, ꯑꯩ
ꯑꯁꯤꯗ ꯂꯩꯖꯔꯦ ꯄ꯭ꯔꯚꯨ, ꯑꯩ ꯅꯍꯥꯛꯀꯤꯅꯤ. ꯑꯩꯒꯤ ꯆꯤꯟ, ꯋꯥꯈꯜ, 이ꯈꯨꯠ, 이ꯈꯣꯡ, 이ꯃꯤꯠ ꯑꯃꯁꯨꯡ ꯅꯥꯀꯣꯡ ꯁꯤꯖꯤꯟꯅꯕꯤꯌꯨ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯄꯨꯟꯁꯤꯒꯤ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯊꯤꯗꯨꯅ ꯍꯧꯕꯤꯌꯨ. ꯊꯥꯒꯠ ꯏꯁꯩ 5:3ꯅ ꯍꯥꯏ, ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯏꯕꯨꯡꯉꯣꯅ ꯅꯅꯥꯏꯅ ꯍꯥꯏꯖꯕ ꯑꯗꯣ ꯇꯥꯈꯤ. ꯉꯥꯏꯖꯔꯤ ꯅꯅꯥꯏꯅ ꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ. ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯣ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯕꯤꯌꯨ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯂꯦꯟꯒꯅꯤ. ꯕꯥꯏꯕꯜ ꯑꯁꯤ ꯂꯧꯕꯤꯌꯨ. ꯃꯁꯤꯒꯤ DVD ꯑꯁꯤꯁꯨ ꯂꯧꯕꯤꯗꯨꯅ ꯇꯁꯦꯡꯅ ꯕꯥꯏꯕꯜ ꯑꯁꯤ ꯅꯩꯅꯕꯤꯌꯨ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯂꯩ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯂꯦꯟꯕꯤꯌꯨ. Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani. Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite.